Manipur Leingak-Na ngamlagana Census tawbiro miyamna ngamlagana Census Thingbada Thorakpa afapatagi Tekchak Khudingmak Leingak-Na Pugadabani haina Campaign for Just and Fair Delimitation gi Finance Secretary Sunil Karamna Fongdorakli. Wafamasi Manipurda Census ki thabak chatharak miyamna kari thaudang lawgadagi haibagi matangda JFD na paring naina chatharakpa mifam gi saruk ama oina malom Bazar Community Hall da pangtokpa miyam gi mifamda wafamasi mahakna fongdokibani. Mifam maduda Sunil Karamna makhatana hai Manipur gi hojik oiriba fibam masida Census ki thabak asi matam khara yaithoknanaba Chief Minister na Center ki luchingba singda karigidamak haiba ngamdribano Center ki luchingba singna pirakpa pautak adu khak tauraga miyam ki karisu khanba ngamdrabadi Center ki luchingba singna haiba wa tadaba MLA amatana lamdamasigi Chief Minister oiba ngamlaklaroi lamdamasigi mitop khandok laba matung Census tawbiyu haiduna MLA Minister singi yumda chatuna unarubada Tengnarakpa amasung tengnarakaba MLA Minister kaya yaui adubu JFD ga tengnarakiba MLA singna mama laipak nungshibagi wafam ngakta fongdok labasu tawthorakpa thabakna laipak asi yonbagi thabak oina tawri haujikti Leingak asina ngamle Census tawbiro miyamna ngamlagana Census ki thabak thoram sing Thingbada Thorakpa afafatagi Tekchak pumba Leingak asina Pugadabani haina bahagna fongdoki Mayang galon na irang to matunda ay ko martang kongani thoida April ki may ini tang ama hayeng asi sila thiga da bote masi matang khara yei thu haidana September ki tang ama da gina punchaba manungda yung kok thiga da badina order ma thokre sidi miyam na pami adu nate ba sidi moina lejari ba matam do chendok chendin gi reschedule tok jabane ba sidi akuna defer torga na akoi matam khara lawra kana ko ni mitok khantok na ba NRC to na bagi pota akoina khanajabani aduna masida Manipur miyamna yaithokagadi haidana yaithokpo manda mongda tawsina Manipur gi miyamda akoi puning phathabo naba mandoi mongda torpase akoi Manipur miyamna ko yaba songa moy esarai na mitok khandokpo ngamde aduga haiba matam kare yaithokpo sina su amasi defer tore haina koi lawba yaba